Hello guys, welcome back to my another video. Ngasi su anobo topic ama myam da khudol tamjage. Ngasi gi topic asi mapung oina ekoi hanadagi comment da yam toina hangbire tare. Sakra leibagi matang da adu su sakra leibagi matang sinan aina khubak ki mo mato gi ayam thamjagre. Aikona khubak mahi yeng matam da mahi khaknatana khubak tu gi mo mato amasung sidai hendokna magi khubak tu leriba sakra khudol sinda leriba sakra sinaso अखोगी तुंगी पुंसीगी ओने लेरिपा सिगी महै मागी फोल यामना पीरी हातारे अदुना सिजु सोरक कोई खंगमिनसे अदुगा कोई येंगम याबसि खुजिनगिसु याम येंगम याब लेरि हारिबसिंग पोंगै लोरे हरगा मई सिंगी मथंग मनाव नायना अमु आई ताजरके हातारे अदुन ngasi थमजरिबसे खुबाक अमसुंग खुसागी खुदोल सिंगसिदा लेबा सक्र सिंगसिना करी करी हारी करी करी फोल लेरि हाबसि मियाम द खुदोल तमजगे ना अहान बदे कोइना खंबि बियारे से चक्र लेबसे चक्र मखन अनि सुई हातारे को चक्र से अमना कोगी युंग सांगप सांगप तौना लेबा चक्र हातारे तो अमना राउंड न पुरा मटुम ताबुई मोंद कोइरग लेबा सुमाइना चक्र अनि थोना लै अदुगा खंबि गदबसे कोइ खुबाकता नत्रगा खुसासिंग न मरोइना खुसासिंग द को खुसासिंग द चक्र सुलै लेदबसिंग जाम फते हातारे चक्र लेबसिंग जे अफबो फोल ngaकने अयाम खंबि गदबसे अदुना चक्र लेदबसिंग सिमदि फतबो फोल लोइना ओइरे हातारे सिमा अहामल खंमिनसि अदुगा आइजे सिलोरगा अमुक कोइगी कोविड केयर सेंटर द मुक चक्कदबने थबक सितंग चिनमना नक्सि लाइव थाबसु नंगजद्रे अदुना खितंग थोना हातारे को सुम आई अइना पाजर लाइक सुम येंगजरगा मयाम द सुम आई लाथोक्सगे सुम पाजरगे हातारे को लाइक से लाइव तो तौदुमाइना अदो फजना ब्लॉग ओइना पुंगफाना मयाम नोआइना सेमदुमक्ति ngamjadre अदुगा सुम थंबनिंग मयाम कमेंट याम तोइना हंबिरकपदि मतुंग इन आइजे ब्लॉग अमसु थंबजरगे अदुना ngasi सुम खितंग थुरुसो आदि थबक चिल्लगसो मयाम खुदोल सुम तमजबने मसिगे दम वरोबिरो कोई थमजगे सुमाइना येगसे खुबाक अमसुंग को खुबाक अमसुंग लेरिबे कोई खुदोल मसिंग अमम खकनतबा अपुनबिगी ओइना मसिंग 8 लेबा 9 लेबा मसुंग 10 लेबसिदा चक्र लेरेदि कै लेई अदि खुबाक ते लेरगन कै लेई हाबिसे हाना थमजगे अदुगी मतुंगदा अमुक कोगी खुसा अममगी लेबि चक्र सिंगगी फोल सुम आई म्यामदा अदमुक पाथोक्चर खंगजरके खुबा अमसुंग कोगी कनो सिंगजे लेबा हाइतारे खुसा सिंगदा लेबगी चक्र से कमाय तौगे हारगा कोगी अहानबसे कनागुम मिगी खुबाक ता ओय अमसुंग जेट अनिमक्ता को ओय अमसुंग जेट अनिमक्ता आइदे खुदोल अमतदा चक्र लेरबदी मानाइसे अदुगा मी अदु नुवाइबा याइफबो ओइगली हाय अदुगा अफब नुपीसु फंगली नुपागी मरोय नुपा अदुगा नुपी ओरगना अफब निपा फंगले हाय अदुगा खुदोल अनी द चक्र अनी लेरबा को खुदोल अनी एनी खुदोल अनी द हाइबि आइ एनी खुदोल अनी द चक्र अनी लेबा तारगदी मी दु खरा लेना सेंगन बु ओइगनी खुदोल अनी खक्त द चक्र लेरबा अते लेत्रबा लेना खरा सेंगन बु ओइगनी अदुगा मागी लेजरिबा संपत्ति हातारे मजाक मतुम मरंदी वातखंदे हातारे को सुमाना ले अदुगा अहुम सुबदा अमुक कोई कनागुम मीदुगी खुद ओये की खुबाक अनीदा खुबाक ता हाइबनी को सिगी खुबाक मयाइ सिदा खुबाक अनी सिदा चक्र सि मय लाना लेरबा हातारे अदुगा हारिबा चक्र सि चक्र अहुम दगी हेना लेरबा अनी खनते को अहुम द सुनते अहुम दगी हेना लेरबा अदु तारगदी राजनीति की अथोय मी ओइगले हाय कनागुम सिंग राजनीति की अथोय मी ओइबसे सुगम सिंग ओइगनेबा अदुगा मी अदुगी पुंसीदा निंगथौग मानना लेबा नुआइना हिंग पुंसी म ओइ हाय मसी खंबियो को कोई खुबाक अनिमक्सिदा चक्र अहुम दगी हेना लेरबा हायतारे अहुम दगी हेना लेरबा अदु तारगदी मासे इन टर्म्स कोई पॉलिटिक्स की लाइन दा अदुगा कोई राजनीति की लमसिदा अथोयबो ओइगनी सिनेदा मैम अदुगा अमुक मरी सुबदा कोई कनागुम मीदुगी खुबाक अनी द चक्र मरी लेरबा को चक्र मरी लेबा तारगदी मीदुगी मही मसिंग हाइगनबा पंडित ओए मही मसिंग हाइगनबा पंडित ओए अदुगा मागी मसा मसु यामना पोकनबा ओइगले लोनना मी अदु मरन मथुम लनथुम खर कौबदी ओइगनी हाय चक्र मरी लेरगदी को अदुगा अमुक दुगी चक्रदा हादे खुत्त चक्र मंगा लेरबा खुत्त को खुत्त चक्र मंगा लेरबदी मी अदु नुआइना पुंसी लेली
ꯑꯗꯨꯒ ꯊꯕꯛ ꯇꯧꯕꯗ ꯅꯤꯡꯕ ꯊꯨꯡꯒꯜꯂꯤ ꯑꯄꯥꯝ ꯅꯨꯡꯁꯤ ꯀꯥꯗ ꯈꯔꯗꯤ ꯉꯥꯎꯒꯜꯂꯤ ꯑꯗꯨꯒ ꯀꯥꯝꯒꯤ ꯂꯝꯗ ꯍꯥꯏꯕꯗꯤ ꯁꯦꯛꯁꯀꯤ ꯂꯝꯗ ꯈꯔ ꯄꯥꯝꯒꯟꯕ ꯑꯣꯏ ꯍꯥꯏ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯈꯨꯠꯇ ꯆꯀ꯭ꯔ 5 ꯂꯩꯔꯕ ꯀꯣ ꯑꯅꯤ ꯄꯨꯟꯁꯤꯜꯂꯒ 5 ꯂꯩꯔꯒꯗꯤ ꯍꯥꯏꯕꯅꯦ ꯀꯣ ꯅꯠꯇ꯭ꯔꯒ ꯑꯃꯈꯛꯇꯗ ꯑꯣꯏꯔꯒꯁꯨ then ꯑꯗꯨ ꯇꯥꯔꯒꯗꯤ ꯌꯦꯡꯕꯤꯌꯣ ꯑꯩꯈꯣꯏꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯀꯥꯗ ꯈꯔ ꯉꯥꯎꯒꯜꯂꯦ ꯍꯥꯏ ꯆꯀ꯭ꯔ 5 ꯂꯩꯕꯁꯦ ꯀꯣ ꯑꯗꯨꯒ ꯊꯕꯛ ꯇꯧꯕꯗ ꯅꯤꯡꯕꯁꯨ ꯈꯔ ꯊꯨꯡꯒꯟꯒꯅꯦꯕ ꯑꯗꯨꯒ ꯁꯤꯝ ꯂꯩꯔꯦ then ꯑꯗꯨꯒ ꯃꯤꯗꯨꯒꯤ ꯑꯩꯈꯣꯏ ꯈꯨꯗꯣꯜ 6ꯁꯤꯗ ꯆꯀ꯭ꯔ 6 ꯂꯩꯔꯕ ꯀꯣ ꯈꯨꯗꯣꯜ 6ꯇ ꯆꯀ꯭ꯔ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯤꯡꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗ ꯌꯥꯝꯅ ꯑꯈꯥꯡ ꯀꯟꯕ ꯑꯗꯨꯒ ꯏꯁꯣꯔꯕꯨꯁꯨ ꯊꯥꯖꯕ ꯑꯗꯨꯒ ꯄꯟꯗꯤꯠ ꯑꯃꯁꯨꯡ ꯄꯟꯖꯤꯒꯤ ꯊꯕꯛꯇ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯖꯣꯇꯤꯁꯀꯤ ꯊꯕꯛꯀꯨꯝꯕ ꯍꯥꯏꯗꯤ ꯈꯨꯕꯥꯛ ꯃꯩꯒꯨꯝꯕ ꯀꯩꯒꯨꯝꯕ ꯌꯦꯡꯕ ꯑꯗꯒꯤ ꯀꯣꯊꯤꯒꯨꯝꯕ ꯌꯦꯡꯕ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯀꯅꯤ ꯃꯍꯩ ꯕꯤꯗ꯭ꯌꯥꯗꯁꯨ ꯃꯃꯤꯡ ꯆꯠꯀꯅꯦꯕ ꯌꯥꯏꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯊꯪꯁꯤ ꯑꯩꯈꯣꯏꯅ ꯃꯤ ꯑꯗꯨꯒꯤ ꯈꯨꯗꯣꯜ 8ꯇ ꯆꯀ꯭ꯔ ꯂꯩꯔꯕ ꯈꯨꯗꯣꯜ ꯑꯦꯅꯤ ꯈꯨꯗꯣꯜ 8ꯁꯤꯗ ꯑꯅꯤ ꯄꯨꯟꯁꯤꯜꯂꯒ ꯑꯦꯅꯤ ꯈꯨꯗꯣꯜ 8 ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯅꯤ ꯄꯨꯟꯁꯤꯜꯂꯒ ꯈꯨꯗꯣꯜ 8ꯁꯦ 10 ꯂꯩꯕꯁꯤ ꯃꯅꯨꯡꯗ ꯑꯦꯅꯤ 8 ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ 8 ꯑꯣꯏꯔꯣ ꯑꯦꯅꯤ ꯈꯨꯖꯥ 8 ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯐꯣꯜꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯃꯤꯗꯨ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏ ꯍꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯕꯁꯨ ꯑꯣꯏꯒꯅꯦꯕ ꯌꯥꯏꯀꯣ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯌꯦꯡꯁꯦ ꯑꯩꯈꯣꯏꯅ ꯈꯨꯗꯣꯜ 9ꯗ ꯆꯀ꯭ꯔ ꯂꯩꯔꯕ ꯈꯨꯗꯣꯜ 9ꯗ ꯄꯨꯟꯁꯤꯜꯂꯒꯅꯤꯀꯣ ꯃꯌꯥ 10 ꯂꯩꯕꯁꯤ ꯃꯅꯨꯡꯗ 9 ꯆꯀ꯭ꯔ ꯂꯩꯔꯕ ꯑꯗꯨ ꯃꯤ ꯑꯗꯨ ꯌꯥꯝꯅ ꯇꯟꯒꯟꯕ ꯑꯃꯁꯨꯡ ꯃꯔꯝ ꯍꯥꯏꯗꯤ ꯊꯕꯛ ꯁꯨꯕꯗ ꯌꯥꯝ ꯇꯟꯒꯟꯕ ꯑꯣꯏꯒꯅꯦꯕ ꯑꯗꯨꯒ ꯂꯩꯅꯥꯁꯨ ꯈꯔ ꯄꯣꯛꯀꯜꯂꯤ ꯂꯣꯏꯅꯅ ꯆꯥꯕ ꯊꯛꯄꯗꯁꯨ ꯀꯔꯥꯝ ꯃꯤꯍꯧ ꯆꯥꯎꯒꯟꯕ ꯑꯣꯏꯒꯜꯂꯤ ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯑꯋꯥꯕ ꯑꯣꯏꯒꯜꯂꯤ ꯃꯥꯁꯦ ꯌꯥꯏꯀꯣ ꯑꯗꯨꯒ ꯃꯊꯪꯗ ꯃꯤ ꯑꯗꯨꯒꯤ ꯈꯨꯗꯣꯜ 9ꯗ 10 ꯂꯩꯕꯁꯤꯒꯤ ꯃꯅꯨꯡꯗ ꯈꯨꯗꯣꯜ ꯑꯦꯅꯤ 9 ꯑꯃꯗ ꯆꯀ꯭ꯔ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯤ ꯑꯗꯨ ꯂꯥꯏꯕꯛ ꯐꯒꯟꯕ ꯑꯃꯁꯨꯡ ꯑꯆꯧꯕ ꯊꯕꯛ ꯇꯧꯒꯟꯕ ꯑꯣꯏꯒꯅꯦꯕ ꯌꯥꯏꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯀꯅꯥꯒꯨꯝꯕ ꯃꯤꯒꯤ ꯈꯨꯗꯣꯜ 10ꯗ ꯆꯀ꯭ꯔ ꯂꯩꯔꯕ 10ꯃꯛꯁꯤ ꯂꯣꯏꯅ ꯆꯀ꯭ꯔ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯌꯦꯛ ꯂꯥꯅ ꯂꯩꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯕꯒꯤ ꯈꯨꯗꯝꯅꯦ ꯍꯥꯏ ꯃꯥꯁꯦ ꯑꯗꯨꯒ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯈꯔ ꯋꯥꯔꯕꯁꯨ ꯃꯃꯩꯗ ꯅꯨꯡꯉꯥꯏꯔꯛꯄ ꯑꯃꯁꯨꯡ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯁꯝꯄꯇꯤꯁꯨ ꯐꯪꯒꯟꯕ ꯑꯣꯏꯒꯅꯦꯕ ꯈꯨꯗꯣꯜ 10ꯃꯛꯇ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯅ ꯁꯨꯝꯅ ꯌꯦꯡꯕ ꯌꯥꯏꯑꯕꯀꯣ ꯈꯨꯠꯁꯥ ꯑꯃꯃꯝꯒꯤ ꯌꯦꯡꯉꯛꯁꯦꯕ ꯈꯨꯠꯁꯥ ꯑꯃꯃꯝꯒꯤ ꯄꯣꯠꯁꯤꯁꯨ ꯌꯥꯝ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯈꯪꯗ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯈꯨꯠꯁꯥ ꯑꯃꯃꯝꯒꯤ ꯐꯣꯜꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯗꯨꯒꯤ ꯈꯨꯕꯤꯗ ꯃꯁꯥꯏ ꯃꯇꯥꯡꯁꯤꯗꯗꯤ ꯑꯌꯥꯝꯕ ꯅꯨꯄꯥꯗꯅ ꯌꯦꯠꯇꯅ ꯍꯦꯟꯅ ꯐꯣꯜ ꯂꯩꯒꯅꯦꯕ ꯅꯨꯄꯤꯗꯅ ꯑꯣꯏꯗꯅ ꯍꯦꯟꯅ ꯐꯣꯜ ꯂꯩꯒꯅꯦꯕ ꯁꯥꯏ ꯃꯇꯥꯡꯁꯤꯗꯗꯤꯀꯣ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯒꯤ ꯈꯨꯕꯤꯗ ꯆꯀ꯭ꯔ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯆꯀ꯭ꯔꯁꯤꯁꯨ ꯃꯌꯥꯏ ꯄꯣꯡꯂꯞ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯏ ꯄꯣꯡꯂꯞ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯂꯟ ꯊꯨꯝ ꯌꯥꯝꯅ ꯂꯩꯕ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯃꯀꯣꯛꯁꯨ ꯑꯣꯏꯒꯜꯂꯦ ꯍꯥꯏ ꯑꯗꯨꯅ ꯃꯄꯥ ꯃꯄꯨꯒꯤ ꯁꯝꯄꯇꯤꯁꯨ ꯐꯪꯒꯟꯕ ꯁꯨꯝꯅ ꯂꯩꯌꯦꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯅ ꯑꯅꯤꯁꯨꯕꯗ ꯈꯨꯗꯣꯟꯕꯤꯗ ꯈꯨꯗꯣꯟꯕꯤꯁꯤꯗ ꯆꯀ꯭ꯔ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯩ ꯑꯗꯨ ꯅꯤꯡꯊꯤꯅ ꯃꯄꯨꯡ ꯐꯥꯅ ꯂꯩꯔꯕ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯤꯗꯨ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯁꯦꯝꯕꯤꯕ ꯀꯣ ꯐꯪꯉꯦꯕ ꯑꯗꯨꯒ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯍꯩꯕꯁꯨ ꯑꯣꯏꯒꯅꯤ ꯂꯣꯏꯅꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯌꯦꯠ ꯑꯄꯟ ꯀꯌా ꯂꯩꯇꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯩꯒꯅꯤ ꯑꯗꯨꯒ ꯂꯟ ꯊꯨꯝꯗꯤ ꯀꯌꯥ ꯇꯨꯡꯒꯟꯗꯦ ꯍꯥꯏ ꯇꯧꯕꯇꯕꯨ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯈꯨꯌꯥꯏꯗ ꯁꯤꯒꯤ ꯈꯨꯌꯥꯏꯁꯦ ꯀꯣ ꯈꯨꯌꯥꯏ ꯂꯩꯕꯁꯤꯗ ꯀꯩꯒꯨꯝꯕ ꯆꯀ꯭ꯔ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯤꯗꯨ ꯙꯔꯃ ꯌꯥꯝ ꯆꯦꯟꯕ ꯃꯍꯩ ꯃꯁꯤꯡ ꯍꯩꯕ ꯂꯟ ꯆꯦꯟꯕ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯐꯪꯕ ꯑꯣꯏꯒꯜꯂꯤ ꯆꯀ꯭ꯔ ꯑꯁꯤ ꯂꯩꯇ꯭ꯔꯕꯗꯤ ꯃꯤ ꯑꯗꯨꯒꯤ ꯂꯟ ꯊꯨꯝ ꯃꯥꯡꯒꯟꯕ ꯂꯥꯏꯕꯛ ꯊꯤꯕ ꯑꯣꯏꯒꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯦꯡꯁꯦ ꯈꯨꯅꯤꯡꯊꯧꯗ ꯆꯀ꯭ꯔ ꯂꯩꯔꯕꯗꯤ ꯀꯣ ꯃꯤ ꯑꯗꯨ ꯈꯨꯅꯤꯡꯊꯧꯁꯦ ꯁꯤꯒꯤ ꯈꯨꯅꯤꯡꯊꯧꯁꯦ ꯈꯨꯅꯥꯎꯕꯤꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯈꯨꯌꯥꯏꯒꯤ ꯃꯔꯛꯇ ꯂꯩꯕ ꯈꯨꯅꯤꯡꯊꯧꯁꯤ ꯀꯣ ꯈꯨꯅꯤꯡꯊꯧꯁꯤꯗ ꯀꯔꯤꯒꯨꯝꯕ ꯆꯀ꯭ꯔ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯤꯗꯨ ꯊꯕꯛ ꯁꯨꯒꯟꯕ ꯑꯣꯏꯒꯅꯦꯕ ꯂꯟ ꯊꯨꯝ ꯐꯪꯅꯕ ꯑꯃꯁꯨꯡ ꯆꯥꯎꯈꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯒꯜꯂꯦꯕ ꯑꯗꯨꯒ ꯃꯤꯅꯗꯤ ꯌꯥꯝ ꯆꯥꯟꯕ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯌꯥꯏ ꯆꯜꯂꯛꯄ ꯐꯥꯎꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯅꯦꯕ ꯑꯗꯨꯒ ꯅꯨꯄꯤꯁꯨ ꯑꯐꯕ ꯐꯪꯒꯅꯤ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯅꯨꯄꯥ ꯑꯐꯕ ꯐꯪꯒꯅꯦꯕ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯆꯀ꯭ꯔꯁꯤ ꯂꯩꯇꯕ ꯈꯨꯅꯤꯡꯊꯧꯗ ꯆꯀ꯭ꯔ ꯂꯩꯇꯕ ꯃꯤꯗꯨꯗꯤ ꯑꯋꯥꯕ ꯑꯣꯏꯒꯅꯦꯕ ꯁꯤꯃ ꯈꯪꯕꯤꯔꯣꯀꯣ ꯃꯌꯥꯝ ꯈꯨꯅꯤꯡꯊꯧꯁꯤꯗ ꯆꯀ꯭ꯔ ꯂꯩꯇꯕ ꯃꯤꯁꯦ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯑꯩꯗꯤ ꯂꯩꯍꯦ ꯑꯣꯀꯦ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤꯗꯨꯒꯤ ꯈꯨꯅꯥꯎꯕꯤꯒꯤ ꯑꯃ ꯂꯥꯛꯑꯦꯀꯣ ꯈꯨꯅꯥꯎꯕꯤꯁꯤꯗ ꯆꯀ꯭ꯔ ꯂꯩꯕ ꯇꯥꯔꯒꯗꯤ ꯀꯔꯕꯥꯔ ꯌꯥꯝꯅ ꯀꯟꯕ ꯀꯔꯕꯥꯔꯗ ꯌꯥꯝ ꯍꯩꯕ ꯑꯗꯨꯒ ꯁꯦꯜꯁꯨ ꯇꯣꯡꯒꯟꯕ ꯑꯣꯏꯒꯅꯦꯕ
ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯨꯅꯥꯎꯕꯤꯁꯤꯗ ꯆꯀ꯭ꯔ ꯂꯩꯇꯕ ꯃꯤꯗꯨꯗꯤ ꯀꯣ ꯑꯣꯏꯖ ꯑꯣꯏꯊꯛ ꯈꯔ ꯃꯥꯡꯕ ꯋꯥꯠꯄ ꯑꯣꯏꯒꯅꯦꯕ ꯑꯗꯨꯒ ꯆꯀ꯭ꯔꯁꯤ ꯂꯩꯕꯅ ꯃꯤꯑꯣꯏꯕꯒꯤ ꯑꯐꯕ ꯐꯠꯇꯕ ꯑꯃꯁꯨꯡ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯊꯕꯛ ꯀꯌꯥꯁꯨ ꯁꯤꯟꯊꯥꯡ ꯀꯟꯅ ꯍꯣꯠꯅꯕ ꯉꯝꯃꯦꯕ ꯀꯩꯒꯨꯝꯕ ꯁꯤ ꯆꯀ꯭ꯔꯁꯦ ꯂꯩꯕꯅ ꯍꯥꯏꯇꯥꯔꯦ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯁꯦ ꯈꯨꯅꯥꯎꯕꯤꯗ ꯆꯀ꯭ꯔ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯁꯦ ꯁꯤꯟꯊꯥ ꯐꯖꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯦ ꯍꯥꯏ ꯑꯩꯒꯤ ꯂꯩꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯒꯦ ꯈꯨꯅꯥꯎꯕꯤꯁꯨ ꯂꯩ ꯃꯌꯥꯝ ꯑꯩ ꯈꯤꯇꯪ ꯊꯕꯛꯁꯤ ꯊꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯃꯇꯪ ꯁꯦꯝꯃꯝꯃꯒ ꯇꯧꯖꯒꯦꯅ ꯑꯩꯅ ꯃꯔꯛꯇ ꯀꯥꯎꯔꯛꯄꯁꯨ ꯌꯥꯏꯅ ꯂꯥꯏꯔꯤꯛꯁꯤ ꯈꯔ ꯈꯔ ꯌꯦꯡꯖꯕꯅꯦ ꯑꯌꯥꯝꯕ ꯆꯥꯎꯔꯥꯛꯄꯕꯨꯗꯤ ꯈꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯃꯨꯛ ꯂꯠ ꯇꯧꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯉꯣꯟꯗ ꯊꯕꯛꯁꯤ ꯈꯤꯇꯪ ꯉꯁꯤ ꯕꯤꯖꯤ ꯈꯔ ꯑꯣꯏꯕ ꯑꯗꯨꯅ ꯑꯩ ꯂꯥꯏꯔꯤꯛꯇ ꯆꯥꯎꯔꯥꯛꯄ ꯈꯔꯒ ꯀꯣꯄꯤ ꯇꯧꯔꯒ ꯑꯁꯨꯝ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯀꯣ ꯑꯦꯅꯤꯋꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟ ꯈꯨꯕꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯊꯝꯖꯈ꯭ꯔꯦ ꯑꯗꯨꯒ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯉꯛꯑꯀꯥꯟꯁꯤꯗ ꯑꯁꯤꯅꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯃꯌꯥꯝ ꯍꯥꯏꯕ ꯉꯝꯃꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯧꯖꯤꯛ ꯆꯀ꯭ꯔꯒꯤ ꯃꯇꯥꯡꯁꯨ ꯊꯝꯖꯈ꯭ꯔꯦ ꯆꯀ꯭ꯔꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯨꯕꯥꯛ ꯑꯃꯁꯨꯡ ꯈꯨꯠꯁꯥꯁꯤꯡꯗ ꯂꯩꯕ ꯑꯃꯁꯨꯡ ꯈꯨꯠꯁꯥ ꯑꯄꯨꯟꯕꯤꯗ ꯂꯩꯕ ꯈꯨꯠꯁꯥ ꯑꯃꯃꯝꯈꯛ ꯂꯩꯕ ꯁꯤꯒꯤ ꯐꯣꯜ ꯆꯥꯎꯔꯥꯛꯄ ꯊꯝꯖꯈ꯭ꯔꯦ ꯃꯊꯪꯗ ꯈꯨꯖꯤꯜꯒꯤꯁꯨ ꯌꯦꯡꯕ ꯌꯥꯔꯛꯈꯤꯅꯤ ꯃꯌꯥꯝꯗ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯍꯥꯏ ꯀꯥꯟꯗ ꯃꯩꯁꯤꯡꯒꯤ ꯆꯥꯎꯔꯥꯛꯄ ꯅꯍꯥꯟ ꯃꯈꯥ ꯊꯝꯖꯈꯤꯕꯗꯨꯒꯤ ꯃꯈꯥ ꯑꯃꯨꯛ ꯃꯊꯪ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ओके ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝ खितंग हाथु हाथु तौरेन मैम वारौबिरोय नोमगी मैम दमन खंगमिनबगी तंजादो लोमिनबगी दमक आई खुदोल तमजना होनजरमनी लोइबो फावबो ताबीबा अमसुंग येंगबीबा दमक पुनमक अमुकसन थागसब फोंदोकचरी कंगलाइपांगना याइफरे।